CRPF na kapadagi laikhidraba kuki terrorist taragi asiba haksang kuki terrorist singbu sagatpa kuki kangbu amana Assam Police ki kangbuda nungna thomduna tankhairaba matung moktagi ngarang puraga chatkhre hairi nakal amaromda asiba haksang singadu Sisipur yaukhre Sisipur gi minister LM Khote na makhoigi kuki asiba singda phi inbi khre hairi ngarang ningthau khongkha khuna ward number 4 maningdagi chalaga leiba khuroi sing adomda drone yamna paiba u khre hairi ngarang gi irang maram oiraga sokiba mioi punna nipan aswapon nangkhre mioi singadudi Laisram Ranbir sahi taraga mapan son of Elba Santa Kurai Angom Laikai ani subada Sanjenbam Roki sahi kunthraga manga Kongpal Singabam Laikai ahum subada Haisnam Ibemcha Kongpal Singabam Laikai mari subada Oinam Rishi Awang Kuno manga subada Y Amarjet Uchiba taruk subada Laikhuram McDonald Kongpal Kongkham Laikai taret subada Ifran Khan Kairang Maya Laikai Nepal subada Ningthaujam Rostam Khabai Choidagi makhosing asine aramai tengol gi lusing pural Korou nganba khumanasu wafam kya thamlakre madude miyam na ngairak ise kuire sarkar nena amata suling manade phamuna baga kaiga karimta su tawba ngamde migi tara khak leibado sammanai kaidawni toktho thokpa marai laksarani matam gi adum thengnarage aikhoi su ngamna bahaina Korou nganbana phongdokre amaronda warol amagasu thamlakli madude Casper lakre ahenba thajankhre MMG khinkhre adunade oiroida misam angang yauna haliba singdo force thajillo naikhairo adu oiradi pena doba haina Korou nganbana asumna su phongdoragli Manipur BJP minister amadi MLA taraga mapan ngasi resign tawraba yai haina national media news channel ama oiriba North East Lives na report tawrakre state government center da hantak nauna valley gi mafam tarukta aphaspa thamjilakwa du review tawduna withdraw tawnaba request tawkhre hari CM pham thadoknaba anirak hai khabani haina Y khemcha na phongdokre MLA khumuksam joy kisansu ngasi resign tawgadori hari government paiba ngamdragadi ngamgadabada sina khro haina joy kumar na phongdokre CM yauna party dagi resign tawgadabani haina lup taraga humdoina phongdokre miyam gi mihut oina bot ka khraba MLA singamade chief minister na haujak miyam gi punsi amadi lantung ngakpa gamdrabani na makhoi khudimak masa masa gi political party khudimaktagi khudaktagi resign tawgadabani haina lup taraga humdoi gi spokesperson Santa Nahakpamna phongdokre Manipur da khulai kya Mizoram dagi supply tawre haiba NIA na khangle hare National Investigation Agency na investigation chathabada Manipur da khulai kya Mizoram dagi supply tawre haina khangba ngamle haina Dekan Herana report tawrakle Mizoram da leiriba meitei sing tangdu leitana leiri haina phongdorakle haujing Manipur da tholiba kanglop ani sigi irang manung asida Mizoram da leiduna tongan da sinpam kya tawreba Manipuri masa singda kariguma makhal amatagi ayat apan piba amata leite mahausagum lamdam madugi miyamga nungsi sanana leminari haina All Mizoram Manipuri Association gi president W Gopeson na phongdorakle W Gopeson na pause sida phongdorakpugi matung inade ngarang nungthil pung ani taba matamda Mizoram government gi Home Minister gi office da Home Minister na lusingduna All Mizoram Manipuri Association gi lusingbasing police IGP amade Central Young Mizo Association gi mihut singa punna apinaduna wari sanaki maduda Mizoram da leba meitei isel nausingna ningthina aki tujungba yauduna lainaba wafam kya thambiraki loinana Mizoram gi tongan wafam singda leiriba meitei singi damak matik chaba security pigani haina su thajaba thambiraki hairi